오자싱 나사이 안산 피부 넘다고 오자싱 박야는 밑에 먹고이니고 나시 사카 망을리시리 이거 본다 거기로 먹고이나 이래가지고 아이또 비통나기 아이는 폰 떠오라가 나타나 또 미여먹고 폰 떠오고 봤다면에 폰시 비지다 탐박 박야는 밑이다 마사기 sabject 토건 놈이다 하이리바 나한다기 튜션 떠오라가 딱비에 입어오자 나한다기 스쿨다 딱비에 입어오자 ai phayena leiba adugumba oja singdo pakya numit sida magi subject ko thokpa numit karigi phone do switch off tawiriba numit da agyam busy oina man chahiye larik tagaiba angang singdu hundoga ai larik tu mapum duma paisa lauraga tuition to reiba angang do adu hundoga numit da karai da chatawriba kari achimba leibanone hairi boja singdo bo apanga lam leire natragana reading leire paisa khitan paiba mi ama high school tharo ne ekhoi leini sini ne nang adu tawrada mi thoujal liba mayam che oja na hattani bo education sine la leiri bo oja sing na sai answer piba ngamda bo oja sing prakya numita makhoi na ni ko nasi satra mangal ni sidi ai masida kari gumba ina hairi sida mang thaja ba la le na put to biu ga dan thingna ai ani no phum ko biro makhoi nei raga to ai to pitung lagi ai ge atum do ai tham jage makhoi gi so adu da ai na hai sin la le na adu gi put to biu